Panam pausida maru bi pausing memna thamsik hanmada Myanmar gi Lalhoulup ani punsinbagi agreement sign townabada Mizoram gi CM saruk yaramle Myanmar da hauzik thokliba crisis amada kokizo unity gi matangda handling tawbada saruk yabagi wafam kaya mamangda laikhraba Mizoram gi chief minister Lalhoulup handak amuk Myanmar gi Lalhoulup ani punsindanaba Mizoram agreement sign townabada chief minister masa saruk yaki habagi pau tholakle Pau Sinahai Mamang Seoul Myanmar gi Pro Democracy Rebel Group ani Sinland Council amasum Interim Sin National Consultative Council ani amat oina Sin National Council natragana CNC gi banner makhara punsinana ba agreement sign tawna gi thoramda Mizoram gi Minister Lalhoulup amadi atai local lusing makhara saruk yakhi report asina makhatara duna hai agreement sign tawna ba dura Myanmar Lalhoulup lusing basinga Minister Lalhoulup ga puna phamina batana khutsokna khi amadi puna photo shoot lokhi lakli bo wafam ni leba amagi Lalhoulup singi marakta punsinana ba sign tawna ba minister na matawkram na saruk yari bano amadi karigi yari bano habisni amaronda pawmising na karigi agreement sign tawna ba saruk yari bano haina hangba wahangi pakhumda Lalhoulup na mahakna saruk yakhi badu mahaki mission amani haina bongna khumki banari Mizoram gi chief minister Lalhoulup na US khongsata wangang mada political boundary gi wang mada lainariba amadi nationhood manadaba kokizau singa matuina punsin pham thoi haina phungdoklobagi mamang sida asobu wathok ama laikhibane adubo Mizoram lenga ki mekedi gi wapam adugi matangda sengdokladuna chief minister na phungdokiba adu India manungda punsin gi wapamni tokhaiba makhoi gi administration ama lehanabagi wapam nati haikimnesu paus na makatari atopa paw mana Myanmar apikpa nuclear plant ama semganaba Russia ga Myanmar ga sign tawnakhre US na lal pamla pati larngi namak sem saduna lei Myanmar small scale nuclear plant ama semganaba Russia ama Myanmar lebani gi marakta agreement ama ngasi sign tawnakhre agency ki pawna hai Russia gi president Vladimir Putin amasum Myanmar junta gi chief Min Aung ayangna Moscow unaduna wari sanakraba matung Myanmar da apikpa nuclear plant ama sengmanaba lebani gi marakta ngasi agreement ama sign tawnakhibane hari Myanmar junta gi chief Min Aung yangna ngasi Moscow gi Kremlin da Russia gi president Vladimir Putin ga ngasi unaduna lebani gi marakta hana achatpa mari thamnabagi matangda wari sanakhi hari amaramdana US na lan pamlabadi langidamak sem saduna lei chaina US President Donald Trump na fentanyl issue ka mari leina phungdokibu wafam amada amabu US da leiba Chinese embassy na kana yaningdaba phungdokibu ga loinana kariguma US na lan pamlabadi China na langidamak sem saduna leiri haina phungdokrari loisilakpo noin atopa atenba headline ngatang mem thamjage lan tawkhigani mitai chatok chasin thingani haina phongna singnariba group singi kulai lakhanaba thausil leirabra kokomi koki gi tokhaiba lam natragana lengak ron pidri phawa mitai gi mathakta lan tawkhigani mitai na satuksin tawbada athingba pigani haiduna lairiba committee on tribal unity code 2 yauna makhoi gi marumda leiba kulai paiba group singi kulai lakhanaba thaurang leirabra India lengana lamdam sida tangdu leita hanjilangnaba thamoi sengba thaurang leirabati miyamda khangalo haina Coordinating Committee of Manipur Integrity Kokomi ki mekedi ki phungdorak teri Amaromdana Kolkata Manipur Bhavan da mutumsa kauba miyo emana sahi ama makhai niyam lana lesilakpa lenga ki mekedi ki karigumba action amata lokhat pangamdre Lawrence Road near Max Muller Bhavan Kolkata 700020 the Manipur Lenga ki General Administrative Department ZAD gi makhar leiriba Kolkata Manipur Bhavan asi mapu panaba kangkhong saibi gi thak leiri Bhavan asi gi niti niyam gi wangbad mutumsa kauba Manipuri masa mana sahi amaga makhai hena masagi mayumda laisilakpa matamda kari su haibangamdri pauksi asin hiramasi gi matangda kyarak iduna khankhre masigi matung ina ZAD gi maikeri gi mari leinabo official sing haibadi RK Dinesh IAS amadi ZAD gi secretary Michael Asomna singmana satuna aranba thawong sathrabra haini gingsuloba matamda mayek singna khanglaba phawda hauju phawba miyesina Bhavan asi niyam kaina mayum gumla sinduna leiri hairi mutum cha haiba miyesina Bhavan asi gi VIP room number 303 asida
302 asida mayungumna lasili aduga ayama matamda DRC oina thabak toribi NPSC gi office kaya kadasu phamduna bawon asigi karmasari oina lasili bawon asigi rule and regulation gi matung inadi kanaguma mana bawon asida numit nipani degi hena lebiadi adubo matum sa hariba miyoishina nongmanini kalaga room number 302 da hauzik mak laisinduna legi mana leiriba ka asi double bed ni VIP singi kani misam singna leibi yadi nongmada lupa lising amaga satruk leibi gi lawi miyoishina bawon asigi satna loncha thugaidun sahi ama makhairom mayum dauna leisilakpa asi miyeng sangfam thokpa DRC oiribi asina sangdabada kan khatuna thambadagi maning tawna leibi gi maram oigani hairi yamna nuaitribadi mutum sa hairiba miyoishina bawon asigi driver ama sijinaduna government da makta thamliba car phawba nemlana putholaga sijinari masigi matangna pausi asigi mamangi se phongsingda iduna lenga amadi miyam khankrabani maram aduna mutum sa hairiba miyoishina bawon asida nemlana lesiliba bawon gi property kaya masagi property gum sijinari basi manipur gi governor amadi chief secretary gi athuba miyeng sangbi yuhainasu praja section kya gi pausi asida phongdorakli Amaramdana hospital da athingba thamde sengdoksari NRFM Sagolban Moirang Lerekta liba Mother Care Children's Hospital the National Revolutionary Front Manipur NRFM na karigumba makalamatagi athingba leti matam khara sida party gi mingda miyamdagi sel khaibigi party na kana khungul liduna leiringai serakta Mother Care Children Hospital sida party gi ming sijinaduna paisa khaiba lakpigi pauta duna NRFM saduna paisa khaiba singadu phanaba thorang tawduna lekhi haina NRFM gi Central Headquarter gi Information and Publicity Secretary gi thawpuriba sanajawa maitei na khuyek piduna press thadorakpa chirolasina hai ngarang NRFM saduna press media da hospital singi mathakta athingba thamle haiduna asaba letter hesajana tholaklibasi NRFM na party saduna miyamda launam tawba parasite utangbi makhalamani haina singtoksari NRFM na khangi yaknabagi kuthang party bu miyam da lan uhanana madi miyam da launam tawduna masagi oijaba thiba parasite utangbi gi mingda hingba miyoising kaidawnung da utangbi na asengbu upal oibadi othoktabani asiguma miyoising khuraki ina laisaba sagai gi maitala siba habisi mehau role dagi loina dunu lakpi Manipur gi ningtam lan sina hawbadagi utangbi gi masatta hingjaba miyoi khradi marak matam da tamnarai oiduna adumak tholaki masi miyamna su sinpha puba thawdo oi haibada hamam thoklai yengsi kayam kuina kwakna wahong saba NRFM da Central Media Coordinator Salairen haibalati utangbi gi lamsatigi thingnaba party na matam sukpa khu usianduna leidi miyamna sumina singbiu NRFM gi mingda miyamdagi mateng nirakpa khuding lukki finance secretary nongpok nganba maitei gi ayabalawiu bizariba number 918798750240 01726173420 plus 959420363441 asida paulawi yuhainasu pawksna makhatari amaromdana nisaga sagona duni hinglibi imungsingna matau kram nisadagi lapthokadagi habigi matangda kadana sinduna khananenebigi program pangtokre United Nations Office on Drug and Crime UNODC gi makhada Coalitions Against Drug and Alcohol kada Manipur amadi Social Welfare Department Government of Manipur samnaduna orientation program for the United Family Skills Program gi thorama mangasi pangtokre Manipur Press Club ki lokta hol pangthokpa thorama da Criminal Justice Expert Sima Joshi Arya NMBA gi Senior Program Officer Dr. Jiso George Social Welfare Department ki Deputy Director Saroja Konsama Masum Kadagi President Hizam Priyo Kumar Thauramadu Saruk Thauramga Mari Ledana Kadagi General Secretary Takelama Gitchandra Mitai Nahibada Lamdamasi the Nisaga Sagona Duni Hinglibi Imung Sing the Matokram and Nisadaki Laptoka Gemadi Matam Karam the Imung Maduda Tadi Karam Tabak Lokat Payabi Habis Naina Sumi Lamdamasi Miu Ayamana Poppy Tabamadi drug trafficking Matana Miyamna Kana Nainarabasu Imungama Miu Emana Matokram and Nisa Sarakpagi Matokram and Nisadiki Laptok Nabokona Dagi Havigi research scholars in the Kana Nainabu Udavashina Imungama Matokram and Nisadiki Nakokane Habigi Matang Maru Oina Nasiki Tauramasi Pangtopan Pawks to report.
Priyas NEET Biology Sangai Pro NTA NEET UG Biology Admission Hausari Class 10 Thakraba Mahiroi Singi Damakta Tha Marigi Foundation Course Amadi Class 12 Thakraba Mahiroi Singi Damakta Lakliba NTA NEET UG 2026 ki Thani Pan target post Pizari Live class na Simatic Sani experience Lairaba faculty Singa Takti Akoina Pizari Kudong Sabi Singa clear basic concepts easy memory tricks regular test series PYQ analysis mock test Singmani Loina Matic Sani equip Oiraba smart classroom facilities Pizari March ki Tang Punamadi April ki Tang Ahum Digi class si Matang Sin Hausaragani Tuna Lakpidun Mingsan Bio Akupa Modo Vidama Priyas NEET Biology Sangai Pro FCI Rota Lakpiduna Madi Aikogi contact number 7005534385 natraga 7005376151 na